ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯣꯔꯦꯟ ꯀꯃꯦꯟ ꯍꯟꯕꯗ ꯈꯤꯇꯪ ꯋꯥꯒꯗꯕꯒꯤ ꯑꯩ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯔꯝꯒꯦ. ꯃꯉꯣꯟꯗ ꯍꯔꯥꯁ ꯇꯧꯋꯦꯅ ꯈꯟꯕꯤꯒꯅꯨꯀꯣ. ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯕꯁꯤꯡ ꯑꯩꯒ ꯁꯨꯝ ꯐꯥꯎꯅꯩꯀꯣ. ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯉꯣꯟꯗ ꯈꯔ ꯆꯦꯟꯖ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯃꯔꯛꯇ ꯑꯃꯨꯛ ꯆꯩꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯄꯤ. ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯞꯇꯕ ꯌꯥꯗꯦꯕꯀꯣ. ꯃꯥꯁꯦ ꯄꯨꯔꯥ ꯂꯥꯏꯊꯣꯛꯑꯦꯕ. ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯅ ꯆꯥꯎꯅ ꯈꯤꯇꯪ ꯑꯔꯥꯟꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯅ ꯈꯔ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯄꯗꯨꯗ ꯑꯩꯅ ꯁꯤ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯝꯒꯦꯅ ꯍꯥꯏꯖꯔꯝꯒꯦꯅ. ꯑꯗꯨ ꯃꯉꯣꯟꯗ ꯆꯩꯌꯦꯅ ꯈꯟꯕꯤꯒꯅꯨ. ꯑꯐꯕꯔꯣꯝꯗ ꯄꯨꯈꯠꯁꯤ, ꯑꯐꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯉꯁꯤꯒꯤ 30 ꯃꯤꯅꯤꯠꯁꯃꯨꯛ ꯁꯥꯡꯕ ꯚꯤꯗꯤꯑꯣꯁꯦ ꯃꯉꯣꯟꯗ ꯋꯥꯔꯛꯄꯒꯤ ꯉꯥꯛꯇꯅꯦꯕꯀꯣ. ꯃꯥꯁꯤ ꯄꯪꯕ ꯅꯠꯇꯦ, ꯁꯤꯡꯕꯅꯤ, ꯂꯣꯏꯅ ꯂꯧꯁꯤꯟꯕ ꯍꯩꯕ ꯉꯥꯛꯇꯅꯦ. ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯗ ꯁꯨꯃꯥꯏꯅ ꯆꯩꯔꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯩꯀꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯒ ꯑꯗꯨ ꯇꯧꯒꯅꯨ, ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯅꯦꯕꯀꯣ. ꯂꯥꯁꯇ ꯆꯣꯞꯀꯗꯕꯁꯦ ꯑꯩ, ꯄꯤꯇꯔ, ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯆꯣꯞꯀꯗꯕꯅꯦꯕ. ꯆꯣꯞꯄ ꯅꯪꯉꯛꯇꯅꯕ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯂꯝꯕꯤꯁꯦ ꯌꯥꯠꯄꯅꯤ. ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯆꯩꯔꯤꯅꯣ, ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯀꯨꯞ ꯇꯥꯅ ꯚꯤꯗꯤꯑꯣꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ, ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ, ꯊꯥꯖꯗꯕ ꯑꯃꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ. ꯉꯁꯤꯁꯦ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯍꯟꯖꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯑꯣꯏꯔꯣꯝꯗ ꯐꯝꯕꯤꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯕꯣꯅꯤꯌꯝ, ꯃꯇꯝ ꯑꯃꯒꯤ ꯍꯥꯏꯔꯒꯦꯀꯣ, ꯅꯨꯃꯤꯠ ꯐꯅꯌꯥꯝ ꯌꯥꯝꯃꯤꯗꯅ ꯍꯣꯏꯗ ꯂꯥꯛꯇꯕꯗꯣ. ꯃꯇꯝ ꯑꯃꯒꯤ ꯕꯣꯅꯤꯌꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ. ꯑꯗꯨꯒꯤ ꯑꯩꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯕꯤꯒꯅꯤ. ꯍꯤꯟꯖꯥꯡꯁꯦ ꯃꯊꯦꯜꯅꯤꯀꯣ. ꯆꯝꯐꯨꯠ ꯂꯩꯔꯦ. ꯆꯝꯐꯨꯠ ꯑꯩꯁꯨꯀꯣ ꯃꯤꯛꯁꯅꯦ ꯆꯝꯐꯨꯠ ꯇꯧꯔꯤꯁꯦ, ꯍꯥꯎꯅꯤ. ꯑꯗꯨ ꯉꯥꯔꯤꯡꯈꯥ ꯉꯧꯕ ꯂꯩ, ꯉꯥ ꯑꯇꯥꯎꯕ ꯈꯔꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯦꯠꯄ ꯌꯥꯎꯏ, ꯑꯗꯨꯒ ꯄꯣꯛ ꯊꯣꯡꯕ ꯌꯥꯎꯏ, ꯔꯖꯃꯥ ꯅꯠꯇꯦ ꯆꯋꯥꯏ ꯏꯔꯣꯝꯕ ꯌꯥꯎꯏ. ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯅꯝ ꯌꯥꯎꯏ, ꯏꯁꯤꯡ ꯌꯥꯎꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯗꯣꯏꯅꯦꯕ. ꯑꯗꯨꯗꯨꯒꯤ ꯉꯁꯤꯁꯦ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃꯅꯤꯇꯪꯒ ꯍꯪꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯃꯤꯟꯅꯁꯦ. ꯑꯗꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯆꯥꯅ ꯇꯧꯁꯤꯀꯣ. ꯀꯩꯝꯇ ꯏꯀꯥꯏ ꯍꯪꯒꯣꯏꯗꯕꯤꯗ ꯆꯥꯁꯤꯀꯣ. ꯑꯗꯣ ꯍꯪꯒꯣꯏꯗꯅ ꯆꯥꯔꯁꯨꯀꯣ, ꯈꯨꯅꯤꯡꯗꯤ ꯈꯔ ꯂꯧꯊꯣꯛꯅꯁꯤ. ꯆꯥꯛꯈꯨꯝ ꯑꯃꯅꯤ ꯍꯨꯠꯈꯤꯒꯦ. ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝꯗ ꯏꯜꯂꯁꯤꯔꯣ? ꯃꯌꯥꯝ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ, ꯁꯤꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯕ ꯃꯤꯅ ꯑꯃꯨꯛ. ꯑꯩꯉꯣꯟꯗ ꯏꯜꯂꯒꯦ. ꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ. ꯀꯣꯏꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤ ꯉꯁꯤꯗꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯃꯥ. ꯁꯨꯝ ꯇꯧꯔꯣꯍꯦ. ꯆꯝꯐꯨꯠ. ꯆꯥꯎ. ꯍꯧꯔꯁꯤ ꯀꯣꯏꯁꯟꯁꯦ. ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯅꯨꯃꯤꯠ 15 ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯦꯕ. ꯑꯩꯅ ꯉꯥꯡꯕꯁꯤ ꯇꯥꯎꯀꯣ. ꯌꯥꯝ ꯂꯨꯕ ꯀꯣꯏꯁꯟꯅꯤ. ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯇꯧꯔ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕꯀꯣ. ꯅꯨꯃꯤꯠ 15 ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯦ. ꯑꯩꯁꯨ ꯀꯧꯗꯦ, ꯐꯣꯟ ꯇꯧꯗꯦ. ꯑꯩꯁꯨꯀꯣ ꯃꯁꯥꯅ ꯈꯪꯅ ꯂꯥꯛꯄ. ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ, ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯇꯧꯔꯛꯀꯗ꯭ꯔꯥꯅ. ꯃꯌꯥꯝꯅꯗꯤ ꯃꯥꯁꯤ ꯄꯪꯉꯦꯅ ꯈꯜꯂꯤꯀꯣ. ꯈꯟꯕꯤꯔꯨꯅꯨ. ꯃꯥꯃꯨꯛ ꯁꯤꯡꯕ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ. ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯀꯣꯏꯁꯟꯁꯤꯗ ꯃꯥꯅ ꯈꯨꯝꯃꯛꯇꯧꯔꯤꯁꯦ, ꯁꯤꯗ ꯑꯗꯨꯝ ꯃꯥ ꯍꯧꯖꯤꯛ ꯈꯟꯈ꯭ꯔꯅꯤꯕ ꯑꯩꯅ ꯀꯔꯤ ꯍꯪꯉꯛꯇꯧꯔꯤꯁꯦ. ꯉꯁꯥꯏ ꯑꯩꯅ ꯈꯟꯈ꯭ꯔꯕꯅꯤ. ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯈ꯭ꯔꯕꯅꯤ. ꯅꯨꯃꯤꯠ 15 ꯀꯥꯏꯗ ꯃꯥꯡꯉꯨꯒꯦ? ꯑꯩꯈꯣꯏ ꯌꯨꯠꯀꯤ
ꯌꯨꯠꯀꯤ ꯍꯥꯏꯔꯛꯀꯅꯨ ꯌꯨꯠꯇ ꯑꯩ ꯌꯥꯎꯏ ꯑꯗꯨꯗꯁꯨ ꯆꯠꯄ ꯑꯗꯨ ꯁ꯭ꯀꯨꯜꯗꯁꯨ ꯆꯠꯄ ꯀꯔꯤ ꯑꯃ ꯅꯨꯡꯗꯥꯡꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯦ ꯑꯩ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯐꯣꯟ ꯇꯧꯅꯤ ꯑꯗꯨꯝ ꯉꯥꯏꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯇꯦ ꯅꯪꯅ ꯇꯧꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯉꯥꯏꯔꯤꯅꯤ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯗꯤ ꯃꯤꯅꯤꯠ 5 ꯐꯥꯗꯦ ꯁꯦꯀꯦꯟ 10 ꯐꯥꯗꯦ ꯃꯥꯅ ꯄꯥꯏꯈꯠꯂꯛꯇꯣꯏꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯥꯛꯅꯤꯡꯗ꯭ꯔꯕ꯭ꯔꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯋꯥꯈꯜꯗ ꯀꯔꯤ ꯗꯗꯥꯁꯤ ꯃꯥꯅ ꯄꯨꯟꯕ꯭ꯔꯥ ꯄꯨꯟꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝꯅ ꯈꯟꯕ ꯑꯩꯒ ꯄꯨꯟꯕ꯭ꯔꯥ ꯄꯨꯟꯗꯕ꯭ꯔꯥ ꯑꯗꯨ ꯀꯅꯥꯒ ꯑꯩꯒꯗꯤ ꯅꯠꯇꯦ ꯅꯪꯅꯀꯣ ꯅꯪꯅ ꯄꯨꯟꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯩꯗꯤ ꯄꯨꯟꯅꯤꯡꯉꯦ ꯅꯪꯅ ꯈꯜꯂꯤꯕ ꯃꯌꯥꯝ ꯀꯌꯥꯝ ꯁꯤꯡꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯍꯪꯕ ꯀꯣꯏꯁꯟꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯩꯈꯠꯂꯦꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕꯀꯣ ꯃꯥꯅ ꯎꯜꯇꯥꯅꯦꯕ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯪꯉꯤ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯍꯥꯜꯂꯦ ꯈꯪꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯌꯣꯀꯥꯠꯇ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒꯤ ꯐꯣꯇꯣ ꯅꯝꯕ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯆꯠꯈ꯭ꯔꯕ ꯅꯨꯃꯤꯠ 15ꯅꯤ ꯅꯨꯡꯇꯤ ꯆꯠꯄ꯭ꯔꯣ ꯑꯃꯈꯛ ꯆꯠꯂꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 14 14 ꯗꯦꯖꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯅꯨꯃꯤꯠ ꯀꯌꯥ ꯁꯨꯏ ꯑꯃꯈꯛ ꯅꯨꯃꯤꯠ 2 ꯆꯠꯈ꯭ꯔꯦ 13 ꯗꯦꯖ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯨꯝꯃꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩ ꯌꯨꯝꯗ ꯂꯩ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕ ꯂꯥꯛꯅꯤꯡꯗ꯭ꯔꯕ ꯀꯩꯒꯤꯅꯣꯕ ꯑꯩꯁꯦ ꯍꯩꯅꯗꯕꯩꯔꯕ ꯅꯠꯇꯦ ꯀꯩꯒꯤ ꯑꯩꯅ ꯋꯥꯈꯜ ꯈꯟꯕ ꯗꯗꯥꯁꯦ ꯃꯥ ꯅꯨꯄꯤ ꯂꯧꯔꯗꯤ ꯑꯩ ꯆꯪꯕ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯄꯤ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯈ꯭ꯔꯕ ꯑꯩꯅ ꯅꯠꯇꯦ ꯅꯪꯅ ꯅꯨꯄꯤ ꯍꯦꯛ ꯂꯧꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯟꯕꯤꯔꯤꯅꯦꯕ ꯅꯪꯅ ꯋꯥꯕꯤꯔꯤꯅꯦꯕꯀꯣ ꯅꯨꯄꯤꯁꯨ ꯂꯧꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯅꯪ ꯕꯗꯅꯥꯝ ꯇꯧꯔꯤꯅꯦꯕ ꯍꯦꯛ ꯂꯧꯔꯗꯤ ꯅꯪ ꯕꯦꯔ ꯀꯥꯅꯤꯕ ꯍꯦꯛ ꯅꯨꯄꯤ ꯂꯧꯔꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯟꯈꯤꯗꯣꯏꯔꯣ ꯕꯦꯠ ꯑꯣꯟꯈꯤꯗꯣꯏꯔꯣ ꯑꯩꯕꯣ ꯅꯠꯇꯦ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯆꯪꯍꯜꯂꯣꯏ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯅꯤꯕ ꯑꯩ ꯅꯨꯄꯤꯅ ꯅꯪꯁꯦ ꯆꯪꯍꯜꯂꯣꯏꯕ ꯃꯌꯥꯝ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯟꯗꯤꯁꯟꯁꯦ ꯂꯥꯛꯅꯤꯡꯗ꯭ꯔꯁꯨ ꯐꯔꯦ ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤꯅꯣ ꯀꯩꯒꯤꯅꯣꯕ ꯐꯣꯟꯗꯣ ꯏꯇꯩꯃꯥꯅꯁꯨ ꯄꯥꯏꯌꯦ ꯏꯃꯥꯅꯁꯨ ꯄꯥꯏꯌꯦ ꯑꯗꯨꯒꯤ ꯅꯪꯕꯨꯁꯨ ꯄꯥꯏꯍꯟꯗꯦ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯗꯗꯤ ꯄꯥꯏꯔꯝꯃꯦ ꯄꯥꯏꯔꯒ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯁꯤꯃꯥ ꯌꯦꯡꯉꯦ ꯑꯗꯨ ꯁꯤꯃꯥ ꯌꯦꯡꯉꯒ ꯕꯕꯥꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯌꯦꯡꯍꯧꯔꯦ ꯑꯩꯉꯣꯟꯗ ꯁꯨꯡꯇꯧ ꯇꯧꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯇꯧꯕ ꯐꯪꯗ꯭ꯔꯦ ꯐꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯀꯣꯜ ꯇꯧꯔꯣꯏꯒꯦꯅ ꯇꯧꯗꯕꯅꯦ ꯀꯧꯔꯣꯏꯒꯦꯅ ꯀꯧꯗꯕꯅꯦ ꯅꯍꯥꯟꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯒꯤꯗꯤ ꯏꯊꯟ ꯅꯝꯕꯅꯦ ꯍꯟꯗꯛꯁꯦ ꯑꯩ ꯊꯕꯛꯁꯨ ꯈꯔ ꯆꯤꯟꯕꯒꯤ ꯅꯝꯕꯕꯨꯗꯤ ꯁꯪꯗ꯭ꯔꯦ
ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯔꯥꯡ ꯚ꯭ꯌꯨ ꯄꯣꯏꯟꯠꯇꯒ ꯆꯠꯄꯗꯤ ꯏꯊꯟꯇ ꯆꯠꯄꯅꯤ ꯃꯥ ꯍꯧꯕꯗ ꯆꯠꯄ ꯌꯥꯏꯕ ꯊꯕꯛꯅꯦꯕꯀꯣ ꯑꯗꯣ ꯐꯣꯟ ꯁꯪꯗꯕꯩꯅꯤ ꯌꯥꯔꯦ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯁꯦ ꯌꯥꯔꯦ ꯑꯩ ꯌꯥꯔꯦ ꯂꯣꯏꯅ ꯑꯩ ꯊꯦꯡꯅꯔꯀꯥꯟꯗ ꯀꯧꯗ꯭ꯔꯤꯅꯣ ꯀꯔꯤꯒꯤ ꯁꯤꯗ ꯂꯩꯒ ꯇꯤꯡꯊꯣꯔꯛꯀꯅꯨ ꯀꯔꯤ ꯍꯥꯏꯅꯣ ꯀꯔꯤ ꯍꯥꯏꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯄꯨꯝ ꯀꯧꯋꯦꯕ ꯃꯩꯇꯩ ꯂꯣꯟꯗꯗꯤ ꯈꯪꯗꯦ ꯁꯤ ꯆꯥꯗ꯭ꯔꯣ ꯆꯥꯕ ꯉꯝꯗꯦ ꯂꯩ ꯅꯥꯕꯒꯤꯅꯦꯕ ꯅꯪꯅ ꯑꯩꯕꯨ ꯀꯧꯗ꯭ꯔꯤꯁꯦ ꯍꯥ ꯆꯤꯟꯗ ꯆꯥꯛ ꯀꯣꯛꯑꯦ ꯅꯨꯡꯗꯥꯡꯗ ꯃꯤꯇꯨꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯆꯠꯈꯤꯕꯅ ꯉꯝꯃꯒ ꯑꯩꯕꯨꯅ ꯀꯧꯕ ꯀꯔꯤꯒꯤ ꯉꯝꯗꯕ ꯅꯪꯒꯤ ꯃꯃꯥꯡꯗ ꯅꯠꯇꯦ ꯑꯩꯅ ꯒꯥꯔꯤ ꯈꯥꯝꯃꯒ ꯅꯪ ꯀꯧꯔꯤꯗꯣ ꯀꯩꯒꯤ ꯑꯗꯨꯅ ꯃꯤꯇꯨꯔꯅ ꯀꯣꯀꯣꯒ ꯀꯧꯅꯒꯅꯨ ꯍꯥꯏꯔꯛꯄ꯭ꯔꯕ ꯅꯠꯇꯦ ꯀꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯀꯧꯅꯤꯡꯗꯕꯒꯤ ꯀꯩꯒꯤꯅꯣꯕ ꯀꯧꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯇꯣꯛꯅꯔꯁꯦ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕꯩꯔꯕ ꯅꯠꯇꯦ ꯄꯨꯜꯂꯔꯣꯏꯁꯦ ꯅꯪꯁꯨ ꯅꯊꯟꯇ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯍꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯃꯨꯛꯄꯩꯔꯕ ꯑꯩꯅꯗꯤ ꯋꯥꯈꯜꯗꯗꯤ ꯄꯤꯇꯔꯁꯨ ꯃꯇꯨꯡꯗ ꯗꯗꯥꯁꯨ ꯃꯇꯨꯡꯗ ꯑꯩꯁꯨ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯗꯨꯝ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯀꯣ 15 days ꯂꯥꯏꯔꯤ ꯅꯣꯡ ꯐꯥꯎ ꯃꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯕꯀꯣ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯂꯣꯏꯔꯦ ꯅꯪ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯣꯟ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯣꯟ ꯇꯧꯔꯛꯇꯕꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯉꯤ ꯅꯪ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅ ꯑꯩꯅ ꯍꯥꯏ ꯚꯣꯂ꯭ꯌꯨꯝ ꯁꯁꯄꯦꯟ ꯆꯠꯈ꯭ꯔꯦꯅ ꯈꯨꯝꯃꯤ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕ ꯊꯦꯡꯅꯕ ꯐꯥꯎ ꯀꯧꯗ꯭ꯔꯤꯅꯦ ꯉꯁꯤ ꯅꯪꯒ ꯑꯩꯒ ꯀꯥꯏꯗ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟꯗ ꯀꯩꯗꯧꯔꯝꯕ ꯅꯪ ꯐꯝꯃ ꯂꯩꯔꯝꯃꯤꯀꯣ ꯐꯝꯃ ꯂꯩꯔꯝꯃꯤ ꯑꯩ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯒꯥꯔꯤꯗꯗꯤ ꯃꯈꯨꯟ ꯇꯥꯕ ꯀꯧꯕꯗ ꯅꯪꯅ ꯍꯥꯟꯕ꯭ꯔꯥ ꯑꯩꯅ ꯍꯥꯟꯕ꯭ꯔꯥ ꯅꯪꯅ ꯑꯩꯅꯁꯨ ꯀꯧꯗ꯭ꯔꯦ ꯅꯨꯡꯗꯥꯡꯗꯀꯣ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯑꯒ ꯊꯣꯛꯂꯛꯄꯩꯗ ꯂꯝꯕꯤꯗ ꯊꯩꯅꯩꯕ ꯀꯧꯗꯦꯕ ꯃꯥꯁꯦ ꯑꯁꯦꯡꯕꯒꯤ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯧꯗꯦꯕ ꯑꯗꯣ ꯆꯔꯆ ꯆꯪꯉꯛꯄꯩꯗ ꯅꯪ ꯑꯩꯒ ꯊꯦꯡꯅꯩ ꯀꯣ ꯆꯔꯆ ꯐꯝꯕ ꯃꯅꯨꯡꯗ ꯐꯝꯃꯝꯕꯗꯣ ꯀꯧꯔꯦ ꯑꯗꯨꯗꯤ ꯀꯧꯔꯛꯇꯦ ꯉꯁꯥꯏ ꯂꯝꯄꯥꯛꯇ ꯐꯝꯕꯗꯨꯁꯨ ꯀꯣ ꯑꯩ ꯂꯥꯛꯄ ꯎꯏꯕ ꯃꯥꯁꯦ ꯁꯨꯛꯀꯧ ꯀꯧꯗꯦꯕ ꯑꯗꯨꯒ ꯑꯃ ꯋꯥꯠꯂꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯣꯏꯕ ꯆꯠꯄꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗ꯭ꯔꯥ ꯃꯣꯏ ꯑꯗꯨꯗ ꯑꯩ ꯂꯥꯛꯏꯀꯣ ꯅꯪꯒꯤ ꯃꯃꯥꯡꯗ ꯂꯥꯜꯂꯤꯀꯣ ꯑꯩꯗꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯧꯗꯕ ꯆꯥꯛ ꯆꯥꯔꯁꯦ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯐꯥꯎ ꯀꯧꯗꯦꯕ ꯃꯥꯁꯦ ꯃꯥ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯀꯩꯒꯤ ꯀꯧꯗ꯭ꯔꯤꯅꯣꯕ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯐꯔꯛ ꯇꯥꯕ ꯑꯣ ꯀꯧꯅꯔꯁꯦꯕꯀꯣ ꯐꯔꯦ ꯐꯔꯦ ꯃꯥ ꯈꯨꯝꯕꯁꯦꯀꯣ ꯈꯨꯝꯕꯗꯤ ꯍꯩꯕ ꯆꯩꯗꯤ ꯈꯔ ꯌꯥꯎꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯒꯅꯨ ꯅꯥꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤꯔ ꯅꯪ ꯁꯥꯎꯔꯤꯁꯦ ꯅꯠꯇꯦꯗ ꯅꯠꯇꯦꯕ ꯀꯔꯤ ꯀꯩꯅꯣꯕ ꯈꯨꯝꯃꯣꯕ
Seran turan di kumakan uko. Memang kumang ngam juga. Ayo warau boy ni ba. waraude Ay nangonda siyem bagi nang sa ngonda warau ba. nate warau Sa pa sa no nana layu. Ay bagi ni ngasi day ay kari sa hayo. Yang dayning nain laybam thok padum lay ko. Ako yung dalaw hay su ngasi day ay su kau kau ra ko. Mayam na saki. Yang biri ba mayam pum namang saki. Next blog ta ay na mabu kauraga video namara. Mai blog oiro ay gi blog oiro. Ay su nam da su to ge. Blog ngai ta su tan ta tek tek nam ma ge. Nang yauraga blog ngai hay bagi wakhalonda nang na nungai ta bai ta ta angona tawre ba. Angang oina aina icham cham na khan mane. Mayam ta khan madi khallo. Hangbra. Dada ingon da adum ba khan yaw de. Anna harau harau nan video namina ba. Nangi blog ta hap te hay bagi warau budo. Aina ui ba. Hangbra. Kumo. Adu warau no. Ay no na menes tawrin no. Dadagi daily vlog ni nongmagi thakalo dre dai su yam wakhan ngai te no ai thabak chin man gi bagi henak marak kral ye pe wani dadana bu namning nga ndang su nangon da kawai dum mayam na sakini ngasi dai dai su kau kau ngasi phawda ai gi vlog tok kro na sa gi vlog phawba Rang si nam se hay na hay lak pa yaw khra ban ang la yaw di kwa phone da nupi gi phone la di hanya le de ngasi gi se phagi ni sak chamin nai se kwa adum chin naw adum phagi su taw nai adu aina hay le se di mayam su adum khambi ho aseng ban aina har se adu nang na hojik chat li ban nature khangbra 15 days ay galam na lay siya ay nang kaman lagi habdo ay namun nakhangi khang ba adu nang adu man na si bonim gi mama mapa na su mongda haibada man na lawdi ba ko aduna ay na haibada di khra ki haibagi mawni su mayam ba ni su ay ngonda sinabani Ado nang naujik chat liba nature do tao hun ai na ngang is ta pasan tao ba khang ba maroi do kre nga sai ji ngang is som da kuchi maring jali ko nang naujik tawriba noi ma hoida su haidok ta bida nang naujik tawriba nature ja China dum sakradi na mi oi be wala ke seng nagi ai uwe nangon dai numi tha uba ina hale nang sa ngang oi ngai da ai da dum loi na rak pane nang gi gun ai na khang khang ba sak su sa re chai thang si ti ko waro ba ya da nang na akoy yung lak yung daw do adu gi ay mind taw de pasu waraw de anu sum hangin na hang bani chalu nang gi aning mada nang apa mada taw nang gi na mana ba loi pulu kis kai de tabu huji huji chali ba do kum di masi huji nang na chali se aran bani ko total gi wrong ni nang huji chali se ko sim mani ay Mayam da di haido already ham ngai ra si ma di pura lali aina ne mangon sa hai gani aina nang bu thengnari se nuti gi ne nang i pawlo ri nuti gi ne nang dadana nang gi noi dadana noi tamona hai bu do inde noi babana hai bra hai de bu khang ja babana di nangon de su kya su sai ra mai na sum khan mu da
ꯆꯩꯁꯨ ꯆꯩꯒꯟꯗꯦ ꯕꯕꯥꯗꯤ ꯌꯥꯝ ꯆꯝꯕꯅꯦ ꯑꯩꯅꯗꯤ ꯌꯥꯝ ꯆꯩ ꯅꯉꯣꯟꯗ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯗ ꯅꯉꯣꯟꯗ ꯑꯩ ꯐꯦꯠꯂ ꯐꯨꯗ꯭ꯔꯤꯀꯣ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯗꯗꯤ ꯍꯦꯟꯅ ꯅꯉꯣꯟꯗ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯅꯤ ꯕꯣꯅꯦꯝ ꯒ꯭ꯌꯥꯟ ꯇꯥꯎ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯤꯕ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯈꯪꯕ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤꯅꯤꯀꯣ ꯅꯪꯅ ꯂꯥꯜꯂꯦ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯤꯀꯣ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯑꯔꯁꯤꯀꯣ ꯅꯪ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯑꯗꯨ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯦꯗꯤꯌꯥꯗ ꯑꯦꯛꯁꯄꯣꯖ ꯇꯧꯒꯅꯤ ꯐꯣꯡꯒꯅꯤ ꯑꯩꯅ ꯕꯣꯅꯦꯝꯁꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯅ ꯑꯩ ꯗꯥꯏꯔꯦꯛ ꯍꯥꯏꯒꯅꯤ ꯑꯩꯗꯤ ꯅꯪꯅ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯋꯥ ꯂꯣꯠꯀꯅꯤ ꯃꯌꯥꯝꯗ ꯉꯁꯤ ꯐꯥꯎꯗ ꯅꯪ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯔꯤꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯜꯂꯝꯒꯅꯤ ꯀꯣ ꯃꯤꯅ ꯐꯥꯎ ꯍꯥꯏꯈꯤ ꯅꯪꯕꯨ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁా ꯇꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯈꯤ ꯇꯥꯜꯂꯤꯅꯤ ꯑꯩꯈꯣই ꯄꯩꯁꯥ ꯇꯥꯜꯂꯤꯅꯤ ꯕꯣꯅꯤꯝ ꯏꯕꯥꯅꯤ ꯄꯨꯜꯂꯒ ꯄꯩꯁꯥ ꯂꯣꯏ ꯇꯥꯜꯂꯤꯅꯤ ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯄꯨꯜꯂꯒ ꯕ꯭ꯂꯣꯛ ꯅꯝꯃꯤꯁꯦ ꯌꯥꯝ ꯇꯔꯥꯏꯅꯗꯤ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯉꯝꯃꯣꯏ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯒꯦ ꯕꯣꯅꯤꯝ ꯃꯤ ꯑꯃꯇꯪ ꯁꯤꯟꯅꯒꯦ ꯃꯥꯒ ꯉꯝꯃꯣꯏ ꯅꯪ ꯗꯗꯥ ꯄꯤꯇꯔ ꯐꯥꯎꯕ ꯍꯥ ꯀꯥꯝꯃꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯤꯌꯔ ꯇꯧꯕꯗꯨꯃꯥꯏꯅꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯊꯣꯛꯑꯦ ꯍꯥꯏꯅ ꯑꯩꯅ ꯃꯨꯛ ꯉꯥꯡꯕꯩ ꯅꯠꯇꯦꯀꯣ ꯅꯪꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯤꯌꯔ ꯇꯧꯔꯤ ꯁꯨꯃꯥꯏꯅꯗꯤ ꯀꯅꯥꯁꯨ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯀꯤꯌꯔ ꯇꯧꯕ ꯍꯦꯟꯃꯟꯕꯒꯤ ꯅꯪ ꯅꯥꯎ ꯆꯥꯎꯋꯦꯕ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯥꯛꯂ ꯐꯨꯕꯗ ꯅꯣꯏ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯗꯗꯥꯅ ꯅꯪꯒꯤ ꯒꯨꯜ ꯈꯪꯉꯤ ꯃꯃꯥꯅ ꯅꯪꯒꯤ ꯒꯨꯜ ꯈꯪꯉꯤ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯉꯝꯃꯣꯏꯌꯦ ꯅꯪ ꯑꯗꯨꯝ ꯐꯩꯔ ꯆꯠꯂꯒꯦꯕꯀꯣ ꯁꯦꯝꯗꯣꯛꯄ ꯉꯝꯃꯔꯣꯏꯀꯣ ꯉꯁꯤ ꯗꯗꯥꯅ ꯁꯥꯎꯔꯤꯁꯦ ꯅꯪ ꯐꯠꯇꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯦ ꯈꯪꯉꯦꯕꯀꯣ ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯕꯩꯅꯣ ꯅꯪ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯐꯠꯇꯕ ꯇꯧꯕꯒꯤ ꯇꯧꯕꯒꯤꯀꯣ ꯐꯠꯇꯕ ꯍꯥꯏꯁꯦ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯩꯕꯨ ꯃꯥꯕꯨ ꯂꯝꯆꯠ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯐꯖꯅ ꯇꯧꯔꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯗꯗꯅꯀꯣ ꯑꯩꯅ ꯀꯧꯗꯕꯅꯤ ꯌꯥꯎꯔꯣꯏꯅ ꯌꯥꯎꯍꯟꯗꯕꯅꯤ ꯑꯩꯅ ꯑꯩ ꯕ꯭ꯂꯣꯛꯇ ꯈꯪꯍꯟꯒꯦꯅ ꯑꯗꯣ ꯉꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯣ ꯈꯪꯗꯦꯀꯣ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯏꯁꯥꯁꯦ ꯅꯤꯛꯈ꯭ꯔꯦ ꯃꯥꯅ ꯂꯝꯄꯥꯛꯇ ꯂꯩꯔꯝꯃꯤꯁꯦ ꯊꯥꯏꯅꯒꯤ ꯑꯩꯒ ꯚꯤꯗꯤꯑꯣꯗ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯃꯃꯥꯟꯅꯕ ꯍꯣꯏꯒ ꯄꯨꯜꯂꯁꯨ ꯇꯣꯉꯥꯟꯅ ꯇꯥꯔ ꯂꯩꯕꯩ ꯇꯥꯏꯞꯇꯣ ꯑꯗꯨꯃꯛꯅꯤ ꯉꯁꯤ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅꯤꯡꯕ꯭ꯔꯕ ꯅꯪꯕꯨ ꯆꯨꯝꯅ ꯆꯠꯈꯣ ꯍꯥꯏꯕꯅꯤ ꯁ꯭ꯀꯨꯜꯗꯁꯨ ꯐꯖꯅ ꯇꯥꯛꯑꯝꯒꯅꯤ ꯈꯪꯉꯤ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯅꯣꯏ ꯑꯣꯖꯥꯒꯤ ꯄꯥꯎꯁꯨ ꯑꯩꯅ ꯇꯥꯔꯦ ꯅꯣꯏ ꯄꯥꯃꯨꯡ ꯃꯨꯁꯤꯐꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤ ꯅꯦꯆꯔꯗꯣ ꯑꯗꯨꯒꯤ ꯐꯝꯕ ꯋꯥꯕꯒꯤ ꯉꯥꯏꯈꯣ ꯅꯣꯏ ꯄꯥꯃꯨꯡ ꯃꯨꯁꯤꯐꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯕꯣꯅꯦꯝꯗꯤ ꯋꯥꯔꯛꯄ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯕꯀꯣ ꯋꯥꯒꯅꯤ ꯑꯩꯗꯤ ꯉꯝꯒꯅꯤ ꯋꯥꯔꯛꯄ ꯀ꯭ꯂꯥꯁ ꯇꯧꯔꯦ ꯃꯉꯣꯟꯗ ꯄꯔꯥ ꯈꯔ ꯂꯨꯔꯕ ꯃꯥ ꯅꯝꯕꯔ 1 ꯆꯠꯈꯤꯅꯤ ꯍꯥꯏ ꯆꯠꯂꯒ ꯀ꯭ꯂꯥꯁꯁꯤꯗ ꯆꯪꯉꯛꯇꯕꯤꯗ ꯃꯄꯥꯟꯗ ꯑꯉꯥꯡꯁꯤꯡꯒ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯩꯗꯣꯏꯅꯤ ꯈꯨꯟꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅꯀꯣ ꯁꯥꯟꯅꯔ ꯂꯩꯔꯅꯤ ꯑꯗꯨꯒ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯑꯩ ꯑꯣꯖꯥꯅ ꯍꯜꯂꯨ ꯍꯥꯏꯌꯦꯅ ꯆꯠꯈꯤꯅꯤ ꯌꯨꯝꯗ ꯍꯜꯂꯛꯑꯅꯤ ꯐꯣꯟ ꯁꯥꯟꯅꯔꯅꯤ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯁꯦꯝꯗꯣꯛꯄ ꯉꯝꯃꯔꯣꯏꯕ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯝ ꯆꯠꯂꯅꯤꯕ ꯆꯠꯂꯅꯤ ꯍꯥꯏꯕꯩꯔꯕ ꯍꯥꯏꯁꯦ ꯅꯪꯅ ꯈꯪꯗꯕꯒꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯊꯈꯤꯗꯣꯏꯔꯕ
ꯆꯠꯂꯣ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯐꯖꯅ ꯇꯧ ꯉꯁꯤꯅ ꯂꯥꯁꯅꯤꯀꯣ ꯂꯥꯁ ꯑꯣꯞꯁꯟ ꯑꯩ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯐꯣꯡꯗꯕꯅꯤ ꯑꯩꯅ ngasi fauda ibani gi afaba ngatani pauta isa nang so afaba ngatani blog wa ngang bada nang gi athiba wa haido aina kak thatlaga afaba sinjilaga edit tawrini mit pom gai nungdang chup edit tawrini nang mu phanaba nang mu famous oinaba ai gi channel je ai ngon da khangba nati nang mu khangbani bonem haidi lore ado ji mu bonem ya hol oisu ai khutta lai nang semdok gera semdo ira sida video nang hairam gi su yai hairam moi hairu kaisu kaida ai tawro roi hairu phone hairu yai ngasi hairu yai kaisu kaida nang gi mong di yengani nang gi mong aina loi yengwa loya nang gi nature aina khang nang mi masa khang do mi na thengna bo phau kaudaba hoi adugi di tokro ai warau de kaisu nang na tawriba nang hojik chaliba lambi do na ko unsi chuppa laiba yani haradi tawra ai mind do da nang yaudadi ai video nungai roi hebe sudate nungai gira nungai roira ai tawbom thokpa loin tawgani namham thokpa non namgani ibani pulaga mayam awa potha janaba iduna comedy de khara changmagi mayamna mangang bewani aina pangangang so nangna taro ji khangda nang hojik lausin ba haitaba mi na te gyan ta da na te noi khang ponni singni ni nang apang ba mi na te nayamana sawi do kai no khangga haiba indabagi ne haiba indabagi adum sawba noi dana angon hairana nong ji pakhang pharam ne ai adu phau semdok pa ngamradi to chop top last chop to kana no ai ga peter ga nang A to Z loina ba ngamasa peter na so ngamo peter di nang na adung ngam kini ai ngon do di henjilakano angon de kadar to ko ya de angon de afaba lambi ta chalo haibna aina haise ngasi aina sauri aina chuk phajana wana sembi raga nangna gyan ta da ba kadi su nattabu da last warning nan su last warning tau khe sidai kari su hai ro nang tau ning ba tau afaba lambi ta chakkina de khangda kari haning ni mayam da video lo sila sa edit kadi chuan kainom hayo mayam da sauning ire banang se ngon da sau ira sau ma lo da na manung da sauning lo sau chấm tàu ngầm mà kari haning ge mayam da kari haning ge ba ning barite ya de ko ya de ko 음. mayam hare mayam su tahu de ko masidagi ai gi pukseng kamai taw no do yengu ko aina haiba mo kan loi gyan tari ko ꯐꯠꯇꯕ ꯊꯕꯛ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯃꯥꯡꯖꯕ ꯉꯝꯃꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯗꯗꯥ
ꯍꯥꯏꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯔ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯐꯣꯟ ꯇꯧꯔꯒ ꯗꯗꯥ ꯉꯁꯤꯗꯤ ꯁꯤ ꯅꯝꯁꯦ ꯚꯤꯗꯤꯑꯣ ꯁꯤ ꯇꯧꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤꯗꯤꯌꯥ ꯊꯣꯛꯈ꯭ꯔꯕꯅꯦ ꯄꯦꯟꯃꯟꯗꯕꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯆꯩꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯩꯕꯅꯤꯀꯣ ꯅꯃꯥꯡꯃꯛꯇꯗꯁꯨ ꯑꯩꯅ ꯏꯃꯤꯠꯃꯛꯅꯁꯨ ꯎꯅ ꯅꯪ ꯇꯧꯗꯦ ꯍꯥꯏꯅ ꯂꯣꯠꯂꯤꯕ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯉꯥꯡꯉꯔꯣꯏꯒꯦ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯁꯥꯏ ꯂꯣꯏ ꯉꯥꯡꯈ꯭ꯔꯦ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯗꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯃꯥꯏꯊꯣꯛꯄ ꯃꯥꯅ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯉꯝꯃꯤꯟꯅꯔꯦ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏꯗ ꯑꯩꯁꯨ ꯀꯧꯔꯔꯣꯏ ꯁꯨꯛꯀꯧ ꯀꯧꯔꯔꯣꯏ ꯑꯁꯤꯗꯒꯤ ꯌꯥꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩ ꯋꯥꯈꯜꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯁꯦꯀꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯀꯥꯟꯗ ꯑꯩ ꯍꯟꯕ ꯉꯝꯃꯣꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯃꯀꯨꯞ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕꯁꯨ ꯍꯣꯠꯅꯁꯤ ꯑꯩ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯆꯩꯕ ꯅꯠꯇꯦꯕ ꯂꯥꯁ ꯑꯦꯗꯚꯥꯏꯁꯅꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯩꯒ ꯍꯦꯛ ꯄꯨꯜꯂꯛꯄꯗꯒꯤ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯉꯥꯡꯉꯤ ꯇꯥꯔꯣꯏꯗꯕ ꯃꯤꯅ ꯇꯥꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨ ꯑꯩ ꯏꯃꯥꯡꯗꯗꯤꯀꯣ ꯎꯁꯤꯠꯇꯅꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯗꯨꯗꯤ ꯆꯩ ꯆꯥꯅꯤ ꯑꯗꯨꯗꯤ ꯅꯪ ꯂꯣꯟꯅ ꯇꯧꯒꯦ ꯇꯧ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ